नुंगसीरबी इचिलिनाउसिंग ngasidi khoi punno roza gi halat masturbation tawb roza gi halat namfu da famdinnaba roza gi halat e test tawhanba roza da e kapa asina chingba kyamarum ama punna khangminasi roza gi halat bam natraga bhik sijinnaba roza gi halat naton gi mapan thangba sarukta bhiks natraga atopa karigumba bam taibada अकाइब करिसु लैते अदुम वैनमक रोजा गे हालत नातोन मनुंग द भिक्स न चिंगबसिंग तैबद निंसा स्वर्ग कोनन भिक्स अदुगी मरिक मकुम नत्रग मपंग मनुंग द चंखिब याय मरमसिन रोजा गे हालत नातोन मनुंग द भिक्स तैब चुमदे मक्रूनी करिगुम नातोन मनुंग द भिक्स तैरब अमसुंग मदुगी मरिक मकुम मपंग निंसागलोइन थॉप ब्रेन यौना चंखिब तारबदी रोजा कायगनी मसिगी अतोपद थबाक करिगुम बाम नत्रग भिक्स न चिंगब तैब ओइरबदी मसिन रोजा द अकायब लैहंदे रोजा गे हालत ई टेस्ट तौहनब रोजा गे हालत ई टेस्ट तौहनबन रोजा कायहंदे तौबतदी ई अदुक यामना लौथोकप मदुन मरम ओइरग हक्चांग सोन थगदब अदुदी तौरोइदबनी रोजा द ई काप थवाई कन्नबगिदमक अमसुंग तंगाई फदब मतमद ई कापन रोजा द अकायब लैते अदुगे ई पीरिब मी अदुगे दमक्तदी मक्रूनी रोजा गे हालत सम अमसुंग खुजिन कक्प रोजा गे हालत सम अमसुंग खुजिन कक्पद करिसु अकायब लैते मसिन रोजाबु कायहनब अमसुंग मक्रू ओहनब सुतौदे रोजा गे हालत चाब थकप कनागुम मिसक अम रोजानी हाइब निंगसिंग्द्रे अमसुंग महांगन करिगुम खर चारुरे थकलुरे अदु ओइरबदी मसिने रोजा कायहंदे तौबतदे रोजा गे हालत रोजानी हाइब खंगन खंगन चारुब थकलुब तारबदी रोजा कायगनी मौंग असिद कजा अमसुंग कफारा अनिमक जरूरीनी रोजा गे हालत कोरोना वैक्सीन काप रोजा गे हालत इंजेक्शन सिंगली द कापलबसु नत्रग सउंद नत्रग सादोंग कापलबसु रोजाबु कायहंदे रोजा गे हालत सिगरेट चुरुप थकपगी हुकुम रोजा गे हालत सिगरेट थकपन रोजा कायहल्ली मौंग असिद कजाग लोइनना कफारासु जरूरीनी रोजा गे हालत भिक्स तैब सिजिनब रोजा गे हालत हक्चांगी मपान थंगब सरुक्त भिक्स तैबन रोजा कायहंदे तौबतदे करिगुंब आसाब इसिंग भिक्स हापग मदुगी मनिन चिंखटपनदी रोजा कायगनी कजा तौगनी कफारा नत्ते रोजा गे हालत नमफूद लैमिन्नब हाइबदी फमदिन्नब कनागुंबी रोजा हेनबी नुपी अमा थवोइदन तुमले नत्रग ज्ञान मांगलग लैरी मंगोंद कनागुमन सौबत तौरुरे फमदिन्नरुरे अदु ओइरबदी अनिमकी रोजा कायगनी नुपी अदुगी मथक्ता सुपनगी कजा वजिबनी कफारा नत्ते तौबतदी नुपा अदुगी मथक्ता कजा अमसुंग कफारा अनिमक जरूरीनी कनागुंबी रोजा हेनबी नुपी अमद नमफूद लैमिन्नरुरे अमसुंग नुपी अदुन अरोइब मतम फाव मसाने याखिदे नत्रग तुमलिंगै हालत नत्रग ngauriङै हालत लैमिन्नरुरे अदु ओइरबदी नुपी अदुगी रोजा कायगनी कजा खक्त तौगनी कफारा नत्ते अदुम ओइनमक रोजा हेलिब नुपा अदुगी मथक्त कजा अमसुंग कफारा अनिमक तंगाई फदे रोजा गे हालत थागी ई लाकलबदी रोजा गे हालत हैज थागी ई लाकपन रोजा कायगनी कोन मदुगी कजा तौब जरूरीनी असिगुंबी नुपी असिगिदमक्त चाब थकपसु जायजनी तौबतदी अतोप रोजा हेनबसिंगी ममांगददी चारोइदबनी खंजिनबियु रमजान दौ करिगुंब नुंगथिलगी मतमद फी सेंगलबदी नुंगथिलगी वाटहौरिब सरुक खर अदुदौ रोजादार गुमन लैब वजिबनी करिगुंब नुंगथिलगी अरोइब सरुक्तौ इफ्तार मतम योरकलमदाइद ई लाकप हौरकलबसु हाइख्रिब हुकुम असिमक ओइगनी हाइबदी महाकिसु रोजा कायगनी
angang sangom pithakpana nupigi roza kaigadra roza amasung wuju animak kaidi roza di maram asina kaidabani haibadi masida mamana machabu masagi sangom mapanda thoklakpani amasung roza di chaba thakpadagi thingbagi mingni roza ge halat injection kapa natraga drip yanbagi hukum roza ge halat injection kapa natraga drip yanbana roza kai hande adum moinamak maram leitana pangal hengatnabagi damak haibadi roza da wadanabagi damak ni haina injection kapadi makruni manam nungsiba namba amasung thau natraga surma taibagi hukum roza ge halat manam nungsiba namba amasung thau taibana roza kai hande asum tawduna surma taibana roza kai hande roza ge halat ob karigumba roza helingai manungda masagi apamba yaudana oraklabadi roza kairoi ori badugi chang yamlabasu yamdrabasu haibadi khabom thallabasu thandrabasu amasung karigumba isagi apamban oge khanna orabadi khabom thanna oba matamda roza kaigani amasung karigumba khabom thanna natrabadi roza kairoi hakchang kanna ngamdaba matamda roza kaithokpa karigumba roza ge halat hakchang kanna ngamsilaktre amasung maduna maram oiraga thawai da awaba amangata thoklani natragana anaba hanjalakani natragana yamna awaba da tarani haibagi akiba leirabadi maung asida roza kaithokpagi ayaba leigani amasung asigumba tanjada roza kaithokkiba asina sumna tangi kaza khakta tawgani kafara gi mathau taroi angang sangom pithaklibi nupi karigumba angang sangom pithaklibi nupina masagi natraga masagi macha angangi matangda awabu oigani khallabadi roza kaithokpa jaizni amasung kona da sumna tangi madugi kaza tawgani kafara amasung fidyagi mathau taroi roza da nupina angang da chak sairgi inbiba isage chinna sairgi apikpa angang da kariguma pot ama pizaba makruni tawbatadi kariguma masigi darkar oiraklaba amasung atop upai amata leitrabadi makrun natte amasung sairaga pizabagi uzargi manungdagi masisu amani haibadi kanagumbi nupi amagi manakta kanagumbi haiz natraga nifas laklibi amasung atopa kanagumba roza hendaba mi amata leitraba haibadi angang aduda sairaga inbi nabagi damak amasung apetpa chak natraga sangom angang aduda pizza pithaknabagi damaksu leitraba adu oirabadi maung asida sairaga inbiba jaizni roza ge halat masagi nupigi maida natraga chinda chin thamba roza ge halat masagi nupigi maida natraga chinda chin thamba konsinba asina karigumba fambi thoklakani haibagi natraga indrigi apambana khudum chankhini haibagi akiba leirabadi asumna tawbasi makruni afabanate wafamani asigi akiba leitrabadi makrusu oide chin tengbadi ising changkhre chin tengba matamda khanghaudana ising khaunaw manungda changkhre amasung mahak roza heli haibasu ningsingli adu oirabadi mahaki roza kairagani kaza khak tawgani kafara natte roza ge halat masturbation tawba khud ki matengna fambi thokhanba asi jaiz natte yamna chawba gunani islam da masigi ayaba leite karigumba kanagumana roza gi halat masturbation tawrurabadi roza kaigani amasung kaza tawba wajibni kafara natte roza ni haiba khangna famdinnaba karigumba kanagumana ramazan gi roza gi halat nungthil gi matamda khangna leiminarure adu oirabadi roza kaigani amasung matai manau animakki mathakta kazaga loinana kafara su zaruri oiragani roza ge halat glucose kapa pangal kan khatnabagi damak roza heliba mi amano glucose na chingba drip kapa roza di kaide haibabu kaptabane hen fai maramdi roza ge pandamdi chaba thakpa lepaga loinana hakchangi apamba namthaba asimakni masina chaning tana ibada tawjabada mateng panglibani aduna pangal khara han tharakpaga injection kapsinduna
अपाम्बगी मथौ संगलबदी रोजागे चप चाब कानबदु फंगब ngamloi रोजादा ग्लूकोज अमसुंग अतै अतै इंजेक्शन कापलबदी रोजा काय हाइना खन्नब यावी अदुबु असिंगबमक्ति रोजा कायदे टिका थाबसु रोजा कायदे रोजा कायथोकप याब मरम कनागुम रोजा हेलिंगिद असुक्कि मतिक इसिंग खौरांगले नत्रग चाक लामले हाइबदी करियुंब चाद्रब थक्त्रबदी थवाई चटखिगदबगी अकीब लैरे अदु ओइरबदी रोजा कायथोकप यागनी नत्रग पंग थवान थरकदौरी नत्रग लैना अमा पोखिगदौरी नत्रग मसागी लैना अदु साथिरकदौरी अदु ओइरबदी रोजा कायथोकप यागनी रोजा के हालत ई थोकपन रोजा कायहंदे रोजा के हालत मंगथीब करिगुम रोजा हेलिब मी अमन तुमलिंगै की हालत इहतिलाम ओइरबदी हाइबदी मंगथीरबदी मसिन रोजा कायहंदे रोजा अदुम ओइगनी अदुम ओइनमक यारिब मखैदी थूना लुथोकदबनी मरम लैतने इरुबद थेंग थानब तौरोइदबनी मरमदी रोजा के अयाम मतम असिंबगी हालत लैनब अदुग गुसल तौबद अदुक यामन थेंग थानब हाइबदी नमाज कजा ओइब मखै थेंग थानब असिदी गुनानी नुंगसिरबे चिलिनाउसिंग ngasiगida si fawbadang khangminarsi mathangi video amada iftar gi bayan haibadi karamba potna iftar tawgani gair muslim na pirakpa potna iftar tawba asina chingba kayam khangminasi nungsirabe chilnausing roza kaibam sung kaidawgi maramda khangminakhriba asi roza tarawi amasung etika faiba laik adu diawri laik adu bi ibi khibana ekhoi khudingmangna ikai khumna jariba ming oina panjarabada maulana abdul razak masudi kwakta khuman santhong bazar nungsirabe chilnausingna lairik asibu leibiyu amasung pabiyu lairik asida kanarba content mayam ama yawri Allah amasung mahaki nungsib rasul sallallahu alaihi wasallam gi apambada punsi silenba kanna hotna minasi